ꯆꯥꯅꯤꯡꯅ ꯌꯥꯗꯕ ꯅꯠꯇꯦ ꯑꯩꯅ ꯇꯟꯕꯗꯒꯤ Good morning guys, welcome back to my channel. Yan mga ibigay kali. Hoje pung nipan tasle. Ato na yung tayo sa thugi ke to pung panda class ne ko. Adu ko mu pung tara da mu ko school da. Moi angang jingi vaccination program jo lai ri ba. Ato na friend chala ka da khangani means ID kyang kuin to no khoto no to ko. Ato na yung tayo sa thugi ke. Adu ko badminton sana ba jo Chatri, hoje po na Sunday dagi po. Hayang jumu sa pangamaroi. Tan mo yang ke kopi naga kangkalapaga ko. Kopi ki case naga kangkalapaga. Adon teiro uthu ye punipan tasle ko. Iru jaba lore ko. Presi bodi na keno manu tharo boge supine ko. Andre sansesele ain bisu sangam de masukara tuna masi official we hai. Sam tak naba tauke jesu sepalo re ko jipun ai 35 mokta sangre na korean di theng halapye ngana halapye kyan ta te ko vaccination program ju have ni na lekin ju thai jipun apon ta tro baje lekin thai ra nu mangira lekin ju khra yaw re kin nu ju khra yaw ma le ko aduna aidi rain nungsa sat aidi if nungsa ga tholok tragadi sigi weather ji sijena sum leiba taraga dina mo ai yumde mu chenjel loraga sida yali je gi ko siu pulai ba ko asi ko singa ta ngarang depa ko to ne sijinga ta lilaga ti hore nungsa tholaga de mu sa duri ba aduga singa ta amo lipajum ingduni do adama je minute tara wali ko panta ga ba nangdin nangdaba male traffic jam di lere pocket da tawshe ya 2 minutes sama adegi kishapata 2 minutes samga 4 minutes sangraba nangni da yumda yore jipun baro hele chak thoge tori ko en diwani anga moi vaccination kapori ko school ki vaccination kapne de moi 11 ki kapa moi coming ba kampai kambu gi lemu kapul hore ai si di volunteer ni na ai di voluntarily pagodami na kapasri obedia ditna ko ana kapa lore adan 12 ki kapu kita tahuri ne ba adan koi din sa morning class ta apni na koi di hal lage na man ta hal le sak ta sagi ya sak pe nong ji chu ga ba ma le ba ko nong ji mang ga nong sa ju ma ta ko kre to ne ji pe ne sana ta ba je ko bi su kam kala puni na numit mari ni sure mande sanje de ki sana ta ne friend ji ngaram ji chana pa ne ek sana sa ko si gi ko si de ta sang ko ya maning de le mo sana bra ha ga ji de sana ga ju marks ti compulsory upani ko mark to na di sana ro be 그동안이다. 혹시 그거 자산들이 에이 산나라번에나 배면된 산나라번에나 짜버지게야 얌 짜다 그주 게야 한데 갖고 아도는 주 혹시 아이디 후망디 없이디 인감이나 아이디 후망도 게야 얌 따대잖아 아도나 킬로리 번도 그저 그래 한데 그러나 그런 얘게 너랑 막하들 일로 자 닝감들에 깨더라게 그리 뭐 이행와이는 고민아 yadri mai se mai yai yadri mai phone ma yadra me ama leibi de am lumom nin o mong de lebi ta mai ge di ludo ga youtube ga yeng ga yare ko ma ge di udum ta lebi ta hai na ka de lu lo ai ku mu ji lo am pepe ha ga mu se ke si mu on de na ba am tak ta yo ngam ro ta bra am pepe hai de se ke si mu on de rak na ba masa khaga lumi do lo baase baone he patini lobu lo to ai kumda mina hor ja ba amu onda dana ne pepe ngamoroi ba singo namde
ꯂꯩꯁꯤꯡ ꯆꯥꯒꯦ ꯃꯊꯛꯇꯗꯤ ꯏꯁꯤꯡ ꯑꯃꯇ ꯂꯩꯍꯧꯗ꯭ꯔꯦꯕꯀꯣ ꯍꯣꯏ ꯂꯦꯞꯄꯨ ꯍꯣꯏ ꯁꯤ ꯀꯣꯟꯁꯤꯟꯅꯕꯀꯣ ꯏꯁꯤꯡꯗꯣ ꯑꯃꯨꯛ ꯀꯪꯉꯦ ꯇꯨ ꯂꯩꯒꯩꯁꯤꯕꯨꯕ ꯅꯣꯡꯁꯨ ꯉꯁꯥꯏꯗꯤ ꯃꯪꯉꯤꯗꯅ ꯅꯣꯡꯁꯨ ꯆꯨꯗ꯭ꯔꯦ ꯅꯣꯡ ꯆꯨꯒꯗ꯭ꯔꯅ ꯈꯟꯕꯅꯦ ꯅꯣꯡ ꯆꯨꯔꯒꯗꯤ ꯂꯩꯔꯤꯕ ꯀꯣꯟ ꯃꯌꯥꯝ ꯏꯁꯤꯡ ꯌꯥꯁꯟꯕ ꯌꯥꯕ ꯁꯤꯅ ꯂꯩ ꯏꯁꯤꯡ ꯆꯥꯏꯕ ꯈꯣꯠꯄ ꯇꯧꯅꯩꯗꯅ ꯑꯗꯨꯕꯨ ꯅꯣꯡ ꯆꯨꯔꯛꯈꯤꯗ꯭ꯔꯦ ꯅꯣꯡ ꯅꯪꯗꯤ ꯆꯨꯔꯛꯈꯤꯗ꯭ꯔꯦ ꯑꯗꯨꯅ ꯃꯃꯥꯡꯂꯣꯝꯒꯤ ꯁꯣꯝꯒꯤ ꯃꯊꯛꯀꯤ ꯁꯣꯝ ꯃꯃꯥꯡꯒꯤ ꯃꯃꯥꯡꯂꯣꯝꯗ ꯂꯩꯔꯤꯕ ꯂꯩꯒꯤꯁꯦ ꯑꯥꯒꯤꯁꯦ ꯍꯧꯖꯤꯛꯇꯤ ꯂꯣꯏꯅꯃꯛ ꯏꯁꯤꯡ ꯀꯪꯉꯝꯃꯅꯦꯕꯀꯣ ꯅꯍꯥꯟ ꯆꯥꯍꯧꯗꯕ ꯀꯥꯟꯗ ꯈꯔ ꯁꯤꯔꯤ ꯇꯧꯗꯨꯒꯤ ꯇꯧ ꯂꯩꯍꯧꯋꯦꯅ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨꯅ ꯂꯩ ꯑꯃꯇ ꯁꯤꯡ ꯆꯥꯏꯕꯤꯈꯤꯒꯦ ꯀꯅꯥꯅꯣ ꯑꯩꯅꯦꯕꯣ ꯀꯅꯥꯅꯦꯕ ꯑꯩꯈꯣꯏꯗ ꯆꯪꯉꯗꯤ ꯑꯆꯥꯄꯣꯠ ꯄꯨ ꯂꯥꯛꯀꯗꯕꯅꯦ ꯈꯪꯉꯕ ꯆꯠꯂꯣ ꯑꯆꯥꯄꯣꯠ ꯄꯣꯠꯆꯣ ꯅꯣꯏꯗꯒꯤ ꯊꯨꯕꯤ ꯗꯥꯟꯁ ꯇꯧꯔꯣ ꯗꯥꯟꯁ ꯇꯧꯔꯣ 와우 닝땡삐다 뚱딱 뚱딱 ꯇꯧꯔꯣ ꯂꯣꯜ ꯂꯣꯂꯤꯄꯣꯞ ꯄꯤꯒꯦ ꯃꯆꯧꯕꯤꯅ ꯗꯥꯟꯁ ꯇꯧꯕꯒꯤ ꯑꯃꯨꯛꯀ ꯇꯧꯔꯣ ꯂꯩꯌꯦ ꯂꯣꯂꯤꯄꯣꯞ ꯂꯩꯌꯦ ꯇꯧꯔꯣ ꯆꯥꯅꯤꯡꯗ꯭ꯔꯕꯌꯦ ꯍꯥ ꯆꯥꯅꯤꯡꯉꯦ ꯆꯥꯅꯤꯡꯗꯤꯌꯦ ꯒꯨꯗ ꯑꯩ ꯉꯁꯥꯏ ꯕꯦꯗꯃꯤꯟꯇꯟ ꯁꯥꯟꯅꯕ ꯍꯥꯏꯔꯞ ꯆꯠꯁꯤꯔ ꯀꯥꯟꯅꯒ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯁꯤꯒꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤꯗꯨꯗ ꯏꯆꯥꯅꯨꯄꯥꯅ ꯍꯦꯛ ꯁꯥꯟꯅꯕ ꯆꯠꯄꯗꯨꯅꯦꯕꯀꯣ ꯀꯣꯔꯧꯗ ꯑꯗꯨꯗꯣ ꯑꯩ ꯆꯠꯇ꯭ꯔꯦ ꯇꯟꯗꯅ ꯑꯃꯨꯛ ꯍꯥꯏꯗꯤ ꯏꯪꯁꯤꯜꯂꯛꯄꯒ ꯍꯥꯏꯗꯤ ꯋꯦꯗꯔꯗꯨꯒ ꯏꯆꯥꯅꯨꯄꯥ ꯂꯥꯏꯔꯤꯛ ꯇꯥꯛꯑꯒ ꯑꯗꯨꯝ ꯂꯩꯔꯕ ꯇꯧꯔꯣ ꯗꯥꯟꯁ ꯇꯧꯔꯣ ꯑꯗꯨ ꯕꯦꯛꯅ ꯊꯣꯏꯕꯤ ꯕꯦꯛꯅꯦ ꯕꯦꯛ ꯗꯥꯟꯁ ꯇꯧꯔꯣꯃꯦ ꯗꯥꯟꯁ ꯇꯧꯔꯣꯃꯦ ꯅꯪꯕꯨ ꯑꯝꯇ ꯗꯥꯟꯁ ꯇꯧꯔꯣꯃꯦ ꯅꯪꯕꯨ ꯗꯥꯟꯁ ꯇꯧꯅꯤꯡꯗ꯭ꯔꯕꯣ ꯑꯗꯨꯗ ꯌꯥꯎꯗꯕꯅꯦ ꯂꯣꯂꯤꯄꯣꯞꯇꯣ ꯑꯁꯤꯒꯤ ꯕꯦꯛꯇ ꯌꯥꯎꯕꯅꯦ ꯁꯤꯗꯔꯥ ꯅꯪ ꯆꯥꯔꯣꯏ ꯍꯥꯏꯔ ꯂꯦꯁꯨ ꯆꯥꯔꯣꯏꯗꯕ ꯍꯥ ꯂꯦꯁꯨ ꯆꯥꯔꯣꯏꯌꯦ ꯃꯆꯧꯒꯤ ꯑꯆꯥꯄꯣꯠ ꯈꯤꯇ ꯄꯨꯔꯛꯎꯗꯅ ꯅꯣꯏꯗ ꯑꯍꯥꯎ ꯑꯍꯥꯎ ꯌꯥꯝ ꯂꯩꯗꯨꯗꯤ ꯆꯣꯀ꯭ꯂꯦꯠꯀ ꯄꯨꯔꯛꯎꯀꯣ ꯃꯥꯏꯁꯦ ꯈꯠꯇꯒꯅꯤ ꯃꯥ ꯇꯧꯗꯣꯏꯁꯦ ꯑꯩꯅ ꯈꯪꯉꯕꯅꯤꯀꯣ ꯈꯠꯇꯒꯅꯤ ꯃꯥ ꯇꯧꯗꯣꯏꯁꯦ ꯑꯕꯨꯡꯉꯣ ꯑꯩꯈꯣꯏ KFCꯗ ꯆꯠꯂꯨꯔꯁꯤ ꯘꯔꯤꯗ ꯑꯃꯨꯛ KFCꯗ ꯑꯗꯨꯗ ꯃꯥ ꯄꯨꯕꯤꯔꯒꯨꯝꯁꯤ ꯑꯩꯈꯣꯏ ꯆꯤꯛꯀꯟ ꯂꯣꯂꯤꯄꯣꯞꯇꯨ ꯆꯥꯔꯨꯒꯦ ꯑꯩꯈꯣꯏꯗꯤ ꯍꯧꯖꯤꯛ ꯄꯨꯡ 3:35ꯁꯨ ꯆꯠꯁꯟꯈ꯭ꯔꯦ ꯑꯇꯣꯞꯄ ꯖꯒꯥ ꯈꯔ ꯑꯦꯛꯁꯄ꯭ꯂꯣꯔ ꯈꯔ ꯇꯧꯒꯦ ꯉꯝꯒꯗ꯭ꯔꯕꯨ ꯈꯪꯗꯦ ꯑꯗꯨꯅ ꯍꯥꯏꯗꯤ ꯑꯩꯒꯤ ꯇꯥꯏꯃꯤꯡꯅꯒ ꯌꯥꯗꯕꯒ ꯑꯩꯒꯤ ꯇꯥꯏꯃꯤꯡꯅ ꯌꯥꯗꯕ ꯅꯠꯇꯦ ꯑꯩꯅ ꯇꯟꯕꯗꯤ ꯇꯟꯕ ꯅꯠꯇꯦꯍꯦ ꯇꯥꯏꯃꯤꯡꯅꯅꯤ ꯈꯪꯉꯕ ꯃꯥꯅꯦ ꯏꯆꯦ ꯍꯤꯗꯥꯛ ꯅꯨꯡ ꯆꯥꯟꯅꯔꯣꯏ ꯇꯥꯕ꯭ꯔꯥ ꯀꯩꯗꯧꯔꯒꯦ ꯍꯛꯆꯥꯡꯗꯤ ꯈꯔ ꯅꯨꯡꯉꯥꯏꯔꯕ ꯅꯠꯇ꯭ꯔꯣ ꯁꯣꯟ ꯇꯧꯏꯅꯤꯅꯦ ꯑꯗꯨꯕꯨꯗꯤ ꯉꯔꯥꯡꯗꯤ ꯀꯌꯥ ꯏꯟꯊꯤ ꯅꯨꯡꯉꯥꯏꯁꯨ ꯆꯥꯗ꯭ꯔꯦ ꯑꯗꯨꯅ ꯑꯩ ꯅꯨꯄꯤꯁꯨ ꯅꯨꯃꯤꯠ 2-3 ꯁꯨꯔꯦꯅ ꯑꯣꯐꯤꯁ ꯆꯠꯇꯕꯀꯣ ꯉꯁꯤ ꯋꯦꯗꯅꯦꯁꯗꯦ ꯅꯠꯇ꯭ꯔꯣ ꯃꯥꯅꯤꯅꯦ ꯑꯗꯨꯅ ꯍꯟꯗꯛ ꯋꯤꯛꯀꯤꯗꯤ ꯍꯌꯦꯡ ꯈꯛꯇ ꯉꯥꯏꯔꯦꯗꯅ ꯍꯥꯏꯗꯤ ꯋꯥꯔꯀꯤꯡ ꯗꯦꯁꯦ ꯐ꯭ꯔꯥꯏꯗꯦꯅ ꯏꯃꯣꯏꯅꯨ ꯂꯩꯔꯦ ꯁꯦꯇꯔꯗꯦꯅ ꯑꯃꯨꯛ ꯒꯥꯡꯉꯥꯏ ꯂꯩꯔꯦ ꯑꯗꯒꯤ ꯁꯟꯗꯦ ꯂꯩꯔꯦꯅ ꯑꯗꯨꯅ ꯑꯩꯅꯁꯨ ꯃꯉꯣꯟꯗ ꯍꯥꯏꯔꯝꯃꯤꯅꯦꯕ ꯃꯁꯥꯁꯨ ꯁꯣꯜꯂꯤꯕꯅꯤꯅ ꯀꯩꯅꯣ ꯇꯧꯔꯣꯅ ꯍꯌꯦꯡꯁꯨ ꯑꯃꯨꯛ ꯁꯨꯇꯤ ꯂꯧꯔꯣꯅ ꯁꯤꯕꯨꯛꯇꯪ ꯉꯁꯤꯁꯨ ꯀꯦꯁ ꯂꯥꯛꯑꯦꯗ ꯅꯪꯕꯣ ꯍꯥ ꯀꯦꯁ ꯂꯥꯛꯑꯦ ꯍꯥꯏꯗ ꯀꯦꯁ ꯂꯥꯛꯇꯕ ꯉꯔꯥꯡꯁꯨ ꯀꯦꯁ ꯂꯥꯛꯄꯀꯣ ꯑꯗꯨꯕꯨꯛꯇ ꯃꯥꯗꯤ ꯆꯠꯇ꯭ꯔꯕꯅꯦꯕ ꯑꯗꯨꯅ ꯃꯌꯥꯝ ꯑꯩ ꯉꯁꯤꯒꯤ ꯕ꯭ꯂꯣꯒꯁꯤ ꯃꯇꯥꯡꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯩ ꯕ꯭ꯂꯣꯒꯁꯨ ꯄꯥꯝꯕ ꯊꯣꯛꯑꯒꯗꯤ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯁꯤꯌꯔ ꯇꯧꯕꯤꯌꯣ ꯑꯅꯧꯕ ꯚ꯭ꯌꯨꯋꯔꯁ ꯑꯣꯏꯕꯤꯔꯒꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣꯀꯣ ꯅꯨꯡꯁꯤꯔꯝꯕꯁꯦ ꯂꯩꯕꯤꯌꯣ ꯁꯣ ꯄ꯭ꯂꯤꯖ ꯕꯤ ꯁꯦꯐ ꯑꯦꯟड ꯕꯤ ꯍꯦꯜꯗꯤ ꯕꯥꯏ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ